Ojek aina leiriba mafam se atopa mafam madani ai atopa amada chake haina chalibani ado aina ngasi thamoi khra nungaitaba ngarang aikhoigi kala tombi da thokiba thodok mari leinana ai telapna naga praja leader mayam da wahayamani ai thamjage message mase munna tabiu naga gi leader singna CSO gi leader singna mase khangba mathau tai mase khangjanba phagani haibase ai hainingi karigino akhoi justice ki tamak demand tawbani hairaga justice phangdringai da heta government da wari saninba unaningba chief minister da kauraga heta haro na chatpa masi karigino adugumdo tawbigino masina maram oiraga akhoi justice phangdribani justice se government da PBO na akhoi government da demand tawbani aduna until unless akhoi ki justice phangdri phoba CM na kogera home minister na kogera whoever deputy CM na kogera maram chadradi madu unabigunu maram di justice se moina pigadabani adu pibangamdri phobadi akhoi matam khara madu phap taba ma change aduga akhoi na justice ki tamak protest rally whatever madu agitation tobu kanda sopatai mi khra phaba khotpatai phaba ki tamak ta kari kiningai lege mi phasnu madu ki tamak ta pharaga adum negotiate tawba chapa khara tawraga adu tawradi yaroi aduna hojik maming paningde naga MLA singkhara thabak tawringe da mamang thana changsande thokringe da di tawde thokla kanda tawra kanda mi shokre haiba kanda hospital da lai kanda afaba saraga hangba chapa police na phare hai kanda lothokpa sara chapa madu tawbigunu hojik kala tombi da police sipai akhoi gi center for security force thamli base akhoi gi leadership na kyan tarade luba ponnate mase thuna lotho hanbi khro haibase aina hainingi lam akhoi gi mi taruk yam sathina halaga hoji justice PB3 maraksida handak lanka village ta ambush tora attack toraga mi ani mu sikhre si naga gi khunda changlaga attack toba haise naga mayam da lan toba natro adu akhoi phap ta se aduga sengna haithongna se ukhul gi mi oigera sadapati oigera chande tamelong oigera akhoi gi leader khara mi khara se hadak yam sathi raba lan se da kuki da dum loina ningba kuki da support oningba kuki da link leiraga thabak toba mi leader khara yawbu kumna khoi se ure da sengna kuki si da support towe haridi chumna haithok se haithongna ro tawgadaba tuna tawro akhoi madugi matungina decision lawrani natadana afaba saraga adu tawba saraga kuki da loinaraga chatpa tawba aduga wari sapa mayam sina maram araga litan se hujik phaba chappa ngamdabne kampopi lanba ngamdaba se asi maram ama achawba ama leire mase afaba oiroi aduna aina naga gi CSO naga gi elected laga gi leader praja mayam na mase munna phab tabio haibadi akhoi justice pame haiba tarade soksunu sokpatai jail changsunu changbatai phasnu akhoi da su phasnu maduna maram garisu nate akhoi aranba tawba nate justice pio haibase aigi right ne aduna mi shokhra kanda hospital da chalaga afaba sabigunu aduga police na phara kanda afaba sabigunu ahing nungdang akhoi tumdadana thabak tawriba mi wai kaya leiri adu handak kala tombi namding lon da thokliba thabak se naga da usit thawaidadana tawbani mase date 17 da thokhiba accident na maram oiraga mase hojik phawada sumaina thokpani adu ngarang se ai mamingdi paningde naga gi MLA khara CM gi mida o deputy CM da unara khola tawra adungba adugi mahutadi ngara nahan akhoina rally protest mamang da security se lothokpio haise hai khrabani state na taro haina tadabani state government na tawge na tawribani aduna state government da central government da justice PBO haise naga na demand tawribani masigi demand se phangdri phobadi masigi demand se phangdri phobadi kanamata chief minister da unabigno home minister da unabigno madu mathau tade akhoi ding si phobadu unade karigino naga macha rally tawre protest tawre hekta tawraga sem da unaba chale madu nane ngasi justice akhoi piba ngamda base ado chandel area khara da na cookie free da chahalle mafam khara da na chahalle duga naga leader khara na naga mi khara na cookie ga business dominaraga leire adu di karadi akhoi lan ngamga daba ngasi lan se akhoi na tawbro akhoi tawba nate naga na lan tawba nate akhoi kana su khana de akhoi nung yethina yekna basu leite but cookie sing na changlaga akhoi de attack tawra lan tawraga naga gi lam mayam se lawraga akhoi gi naga gi mafam se da moina mapu oirage rule tawrage haibe gi tamakta mase problem se thokpani haibe se naga macha mayam na mase phap tabio aduna justice pamladi naga mayam solidarity oina lepsi
มาดูภาพตาบิวให้ไปเสียไอ้น่ะงสิคราทมวยดะวะคันดะไอ้นุ่งไอเตงรังนำดีลงดะกะลาตอมบีดะทอกิบทอดกตุ state force na government na thawai na masin naga da usit thawai da na tawbani aduna masigi tamakta naga ichi no mayam lekhat piu haibase mayam asida ai hujik mafamada ai challaga thaba magi chali adu wakhan nuai da na masi mayam da paujel si pi bani